Lakhipuronline na puthokjaba July gi tang tara jumsa kaisa numit ki Khomjinba Pao tabirase ahanbada maroi pa Pao ngarang nongalamdaida kuki impi gi secretary gi yum ai tharamle kasar gi gumra jalalpur dagi yungang cartoon humbutra exercise loisang na phare maira paibi ima singna kadam tala community hall da wakat mi pamaka chathakre amasung khulaiga konana kuki ahum phabagi mayok ta ngarang numidang kangpokpi da yaningdabagi khongchat chatkre haujik mapungoi ba pau tabirase Manipur da thokliba furup ani gi landa chahi ama hena Jiribam district asida tangdu leitana lan gi chaithing phangdana leirakhiba adu handak June thada mihat mipun yaurakpadagi yummai thaba nongmai kapagi thodok thoktuna lanjena duna leiringai marak asida nahan faitol dagi nongmai kapagi thodok thokraba matung ngarang nongalamdai dasu nongmai round kaya kapagi makol tana ki haire aduga nakalamarom da ngarang nongalamdai pung ani makhairom taba doaida Faitol khunda leiba kuki inpi Jiribam Tamenglongi secretary Saijathang Khongsai gi yum sakhangdaba mioi singna mei thadoklam le hairi masigi matangda secretary Saijathang Khongsai na Jiri news network ta thadorokpa paugi video amana sumnhai mahaki yum asi ngaranga tharaga anirak subo ina mei thadokpikhre gari ate ate maina chakre asumna ekhoi masel nungsinadana kayang puina leigani Manipur gi miyam maruina Jiribam gi miyam na aikhoi punna nungsinana leiminaba pharoidra haina phongdorakle My house for the second time has been attempted to be burned. It is by 2:35 a.m. this morning. It is burned again. My scooty, my vehicle already burned down. I suffered a lot. Today also I would like to request to all the people of Manipur, especially Jiribam and the Menglong district, let peace be prevail. Why don't we fight for no cause? Let's love one another. Why enmity? For how much long we'll stay here on this earth? We have to love one another. We have to be together. Haukiba nungthokaba numit ki numidangda Borkholagi Excise Department gi incharge Arun Kurmina luchingba kangbo amana kasagi gumra jalalpur dagi yamkhraba yungangi cartoon sing phagatkre pawmi singda wangangbada kasargi superintendent of excise Santunu Hazarika hai ningthokaba numita kasar jilagi gumra jalalpur da thi humbagi khongjang chathabada gari amadagi bora manungda losilaga puramba yungang cartoon humbutra phare masigi kaitel gi mamal lupa lak mangarom oigani hairi সফল হলো যোৱাৰাতি প্ৰায় 12টা বজাত আমি বিশ্বস্ত সূত্ৰৰ পৰা এক খবৰ পাওঁ সেই খবৰ অনুসৰি আমি আমাৰ যেটো অসম আৰু মেঘালয়ৰ বৰ্ডাৰ জালালপুৰত আমি এখন ট্ৰাক আমি জব্দ কৰিবলৈ সক্ষম হওঁ সেই ট্ৰাকখনত আমি প্ৰায় 70 কেছ অবৈধ মেঘালয় প্ৰস্তুত কৰা ফুৰা আমি জব্দ কৰোঁ আৰু তেওঁলোকে আজিকালি যিসকলে অবৈধভাৱে এইবিলাক কাৰবাৰ কৰে তেওঁলোকে খুব বুদ্ধি কৰি বস্তুবিলাক আনে তেওঁলোকে দৰবৰ কাৰ্টুনৰ মাজত পাচলিৰ মাজত এনেকুৱা ধৰণৰ বিভিন্ন সামগ্ৰীৰ মাজত তেওঁলোকে লুকুৱাই পেলাই বস্তুখিনি সৰবৰাহ কৰে কিন্তু আমি বিশ্বস্ত সূত্ৰৰ খবৰ পাওঁ সেই অনুসৰি আমি নিৰ্দিষ্ট গাড়ীখন আমি জব্দ কৰি আমি খানতালাচি কৰোঁতে আমাৰ এই 70 কেছ অবৈধ মেঘালয়ত প্ৰস্তুত কৰা মদ জব্দ কৰিবলৈ সক্ষম হওঁ বজাৰৰ মূল্য এতিয়া প্ৰায় about 5 lakhs হৈ যাব
Soibam Sarat Kumar ki tamthiba mihat kamari lenana semkiba Joint Action Committee na Manipur lenga ka yana kiba wapambu asi phawbada thabak oina pangthok piraktabadagi haukiba June tang 19 jeribam da leiba laikai khudingda JSC asina kusamnaduna makha chatharakiba wakat mifam ngarangsu Kadamtala Community Hall da Kadamtala Kunjabon amadi Lamlen Khungi laikai Maira Paibi Imai Ben Singna wakat mifam chathakre wakat mifam aduda laikidrabagi mafamda ikai khumnaba utpa oina minute amatumina leptuna awaba phongdokhi wakat mifam aduda Soibam Sarat Kumar gi mihatpa kudakta phagadabani Yelomi Singda Singnarakpa lemna tharoi narco terrorist maru phangna muthatkadabani Kuki refugee sing Manipur da leiba yaroi Manipur gi saktam kaiba yaroi Manipur imana yai phare haiba kholaw kaya su lauduna wakat mifam adu sathakhi wakat mifam asida saruk yakibi Maira Paibi Kadamtala gi president oinam ongbi Priyabalana haikibada lenga kajana kibagi matung ina chayol ani phawbagi manungda phaduna ain gi oiba charak pigani haiduna janakiba adu thabak oina pangthok piraktabadagi wakat mifam asi pangthoktuna lakpani athuba matamda JSC ga lenga kayana ki bawarep adu thabak oina pangthok piu haikibaga loinana JSC na changsilakpa khongjang kaya dasu Maira Paibi sing asina su sabutkani haina phongdokhi Kadamtala Kunjabon amadi Lamlen Khunjauna sit in protest Lakhidraba Sarat Kumar haukiba Jungi tang tarukta mihat thina happy graba adugumba Sarat Kumar adugi damakta awaba phongdokgi damakta ekoi khunja ahumna phamjabani haiba phamiba mephamasida asisida aikoina tang tarukta mihat thina hat khaba Sarat Kumar asigi damakta Jungi tang mapanda aikoigi Government of Manipur CSO amadi Maira Paibi singa apunba mifama mafamaga agreement ama lauki ba agreement ase maikoina hai numit taraga mangani gi manungda aikoi mihat pa puthokani haiba wafam ase praja gi mafamda thamkhibani adubu ngasi tang 23 da magi deadline loikhrabani tang 23 da loikhiba deadline chigi matungda jiribam prajana khunja khudingda aikoi sit in protest mifam pangthoi asiba wada government na tarabasu urabasu ubikide hariba tasinadaba usinadaba mana panglaba adugumlaba government state government amadi central government gi mafamda yanna thawai moi sokna nungai taba amadi pendaba ga lokhon uloinana aikoi kholawasi laujari maramaduna hariba Sarat singagi magi mihat ase maikoina numitra mangani da puthokani habda puthoktrabanina haujukti aikoi amatta lemna thararoi maramdi government ogera narco terrorist kuki sing ogera afangba mafamda aikoina lemna thabagi asa sidi leitre maramaduna atuba matanda haiba Sarat singa sigi mihatpa se puthokpiu karigumba da puthokpida taraba praja amadi JC CSO sing Maira Paibi sing khodema kase punjalaga akanba iho ama lakani haibase masima aikoigi lengraba wasakni maramaduna state government na amadi Manipur government na aikoigi leiriba central government na chingba atuba matamda masi puthokpira bahona biu karigumada puthokpira badi aikoi jiriban sida leiriba JC CSO Maira Paibi loina na leiba khunja khodimakta leiba aikoigi praja singna masidagi ahe akanba khongjang chanjalakani habase kawbidaba phai asi haraga I lojare Lakhipuronline channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Assam gi ama yauna Manipur gi miyoi kaya da national amadi international gi oiba mana kaya lanthokre haukiba July gi tang tarukta Babu Jagjiban Ram gi laikhidaba gi numit kamari leinana 39 suba national Bijay Divas thorong kamari leinana numit humni chumna chatharakiba thoromda Dr. NS Khoba international president na thoromapu Dr. Yumna Mohendra Kumar amadi Dr. Waikhom Gozen Miteina guest of honor oibaga loinana saknairaba miyoi kaya ga loinana New Delhi da leiba Rajendra Bhavan da mana yenthokpagi thorom adu pangthokre thorom asida Manipur dagi international award da Laurembam Rameswar Laisong Gulab
National Award ta L Somorendro, R K Nobinsana, Haubam Chitra Devi, Mutum Maniton, MM Indrajit Mairaba, Haubizam Vidyananda, Koizam Tomba, Kongbrai Latpam Dhaneshwari, Dr. Ahong Sangbam Prem Kumar, Amadi, Florence Nightingale Award ta Yumnam Binasakhi Devi, Kakching Tabam Sumita Devi Amadi, Assam Dagi Thokchom Anjanada National Award Pikhi Haina, Dalit Sahitya Academy Manipur gi Secretary B.K. Mangangi Cherolamada Fongdoragli. Ngarang ayuk angan bada state amadi central force ki apunba kangbo amana Manipur gi Kangpokpi jila gi khul amada chathakiba thihumba gi khongjang amada kuki militant de haina chingnaba mioi ahum yamlaba khujukulai amadi atai polam kaya galoinana phakhiba gi mayokta ngarang numidang Kangpokpi gi khunja singna akan mamongda yaningdaba phongdokre ngarang ayuk mafam aduda operation chathanaba honabadasu mafam aduda leiramba nupisingna security force singu thatnana honakhi makhoi adubu tankhaina honabada security force singna tear gas cell kapada nupi khara asoka pannangki hairi masing yamlaba mioi kyana ngarang numidang pung nipan makhairom tabada mioi ahum phakhibadugi mayokta yaningdaba phongdokpagi khongsatnama Kangpokpida satkhre. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve gi Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina Amasung, Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak namaning singjari ai bon trapur bangatila dagi Tinggal ni pas ya ina lakon ni tadi ina gundai pura putori apam dia su pura pusan bani atau bunga sih di memitari ni lain kamu matunda sampai kemana tadi osa sampai kemana tadi makung tetap namna thong asal di sini kasih mayang pada sampai kemana tadi dia udah apa Aroibada maruoiba pau amukhanna ngarang nongalamdaida kuki inpigi secretary gi yum ai tharamle kasar gi gumra jalalpur dagi yungang cartoon humbutra exercise loisang na phare maira paibi ima singna kadam tala community hall da wakat mi pamaka chathakre amasung khulaiga konana kuki ahum phabagi mayok ta ngarang numidang Kangpokpi da yaningda bagi khongchat chatkre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare